Sangai Festival Pangthokpa Yaroi Haiduna Kokomigi Thaumi amasung volunteer singna Sangai Festival ge main venue oiriba hapta kangjebungda thomjinduna khongjing chansinkre Security Force ka akanba mawongda muknabadagi tear gas kapkre Hiramasida Impact News ki reporter Elangbam Musuktagi paudam ama Hauzik miyam na maningda lak iba uriba miyam se koi mapung oina kokomigi masing yam na ba thongmi singna koi hayeng dagi hoduna pangthok ka deba Manipur sang ngai gi festival na sibu yaning de hai gi dum ba tongan tongan ba kholau kya ga de ne hauzik se sport na pham ha gi men venue asida koi yaning da gi dum ba tongan tongan ba kholau sing la ga hauzik se khongjang changse lei Masing yam na security personnel sing suma pham asida na already deploy tawthuna leidi hojik sida su yam na security force sing na hai ba sing asi control tawna ba hona na ki sem sa ba gi mami do ne hojik sida le se sida su koi koi adum lep na chang chelai men benu gi sigi mapham asida ni sangai festival pangthok na ba gi damakta sem sari ba si aduga hai ba mapham asi he gate mamang asi makta da kokomi gi koi tongan tongan ba sing yam lo nupa ma di nupi thomi sing na koi protest tawri hojik kan mamong da mungna ba hore koi security sing mai kai de ban cha gas pa ka koni hai do na ki han ba gi thak koi khen ba thabak sing cha thari aduga koi gi lai di ba koi gi khongjang loi sing gi mai kai de gi su tongan tongan ba kholau mayam ma law ga koi mapham asi da leptana aduma khongjang changchili koi kokomi gi thomi singna tongan tongan ba mapham ani dagi hai ba mapham asida khongjang changchil lakpani ahen ba security kaya ama hojik mapham asida leptana changchilai som nakan du changchilai aduga som gi nakan dagi su changchila akanda koi thingna ba hai de khongjang loi singa sibu mapham asida gi takthok na ba hona ri aduga tongan tongan ba koi gi khongjang loi singna ja mapham lai atop mapham da su koi khongjang changchil han bagi pau sing lai di mapung na se manung da su yam ba sem sa bagi thabak sing yam ba loi loi le hayeng gi keno pa taw go mapham du ni sida sem sa ga lai se koi mai kai de su hai ba sem sai ba mapham sida kai toi thok ka hai bagi dum ba sing na ba lai bagi security gi mai kai de gi kan ba section thorang sing na du ni sida uri ba si maron nai na ngak bani to bu ko mi gi mi sing na koi mapham si di yok sela khre Yam da bang do uriba asi Manipur da thok liba tangdu leita draba sahi ahum phazil ka doriba irang asi warushin kolaktina Manipur lenga da huji pangthok kani haina sem sariba Manipur Sangai Festival hairiba sumloba festival si pangthok ba yaroi haina tongan tongan ba Manipur gi yamna boycott tawduna hairiba festival gi chigi mayokta laikharba matungda gasisi hairiba festival asibu boycott tawriba duba Manipur gi apun balu kokomi gi thawi sing hoji sangsil lankanda hairiba festival pangthok yaroi habagi khungjang aduni hairiba khungjang asi maruina adigi nithem dagi horga hairiba singa loba protester sing achina laglakanda hairiba kunung mamangda hujibok magi police ka mungna bagi adum loba khongjang aduni changchili basi maruina hairiba sumloba asumloba Sangai Festival thingbugi khongjang asida kokomogi coordinator prajum athauba aduga tunga tunga ba luba sigi lusingba sing yauri nakalong romda hairiba kokomogi thawmi singna changchil liba khongjang asi thingnaba maruina Sangai Festival gi yamna achauba pangthokpham mapham oriba Bagajendra open air theater aduga hapta kangjibugi area changpham kunung mamangi hek traffic island chimakta da khogi barricade ching khajila kanda Central Force Rapid Action Force aduga Manipur Police ki personnel singna nithina ngak cheli nakalam romdra hojiki kokomi gi lusingba sing aduga thongwi sing imaibel sing yaur kanda mapham asida su hariba khongjang si changchilakli hariba sum loba Sangai Festival pangthokpo yaningde haiba dum loba kholau kya lawgi mami tari marak sida mu hariba khoi
Korumaman Kaichel Pambi Singju Thorakuna Sumba Kokomigi Pambi Singna Changsilagli ba Khongjang asi chagotpagi mami ama kari Maruina Hari Khongjang asida miyobagi hak hana kolu sangai festival pangthokpu yaninge haibagi pendbo kholauching lauri Sangai Festival! Yaninge! Sangai Festival! Yaninge! Sangai Festival! Yaninge! Yebage ha! Hanapio! Yebage ha! Hanapio! Sangai Festival! Yaninge! Sangai Festival! Yaninge! Sangai Festival! Yaninge! Hanapio! Athamba sida ngahak mungaraba matungda Khongjang Changchiliba Tangwisingna hijalakina hobise Sangai Festival pangthokliba venue songda lakudi mamutari adubu Police ki maike degi Khongjang Changchiliba ching thingbagi mami aduni Nisingba yabadi hariba Manipur gi asumba tangdu laita draba phibam masida Sangai Festival pangthok piganu haibu wafam masi tongan ban Manipur gi lupsing kokomi yauna tongan bu lupsing na media gi khuthang da lagru lakhibidi madugi mathakta lamdam sida leriba tongan ba club organization singasu hariba Sangai Festival pangthok piganu ba Manipur lengakta maruina president lengakta nasi pawa apil tokdro lakhibine dubu hariba athing marakta Manipur lengakta hariba sumlaba Sangai Festival pangthok daba gidamak siam saba loi khrabani madugi mathakta ngasi ayukma egogi Bisnupur district ki manung chana laiba Kaibul Bakha Likaida Sangai Festival haindagi haurkanda numit tara ni pangthok ka doriba sumlaba festival asigi curtain riser gi thorom phawba pangthok ko loi khrabani adubu miyang gi apamba gi mayokta maruoina miyamna pangthok biganu haibagi mayokta Manipur lenganga Lokalak liba sumba Sangai Festival Manipur ki tourism hena chawkhat naba Manipur silon phagat naba Manipur miyam gu Manipur maleng miyam da tourism gi tumla bamba pham ma lai kunna pidam tang thok doriba sumba festival asi mana pangthok bang dora natra ngamoi doribra haibdi hayendagi hawona maram moikan madu miyam ngami da ari adubu ngasi changsa legli ba Khongjang asida Manipur miyamna pamliba asumba ihul khangna lenga ki maikedi thamuk tor kadra haibdisu ngamina ba tari